All Manipur Football Association की MITYENG MAKHA HOUKHIBA March Kuntaruk Tage CHATHARAKHIBA Taramanga SUBA LOKTAK Trophy Under 17 Football Tournament की NGARANG SHANNAKHIBA Final Match da Amofa Academy Moirang na TYDA TOUBUL bo Ahumanida Maithiba Goal Ahumanida Maithiba Piduna Amofa Academy Moirang na tournament asigi winner Oiba Ngamkhre NHPC LOKTAK project ki sponsorship kalloina na Amofa Moirang na sinduna Moirang multipurpose higher secondary school ki ground da CHATHARAKHIBA tournament adu ki loishin bagi thoram da Bisnupure sigi MLA Govindas Konthozam Moirang Asigi MLA Thongam Santi amade LOKTAK project ki HR officer Tapas Ranjan Behrana maroiba mithunglen sing oina saruk yakhe NGARANG SHANNAKHIBA final match aduda team animakna apiba matangi manungda goal amata chanaba ngamdabadage penalty kick kaunakhe maduda Amofa Academy Moirang na TYDA TOUBUL bo goal ahumanida Maithiba piba ngamkhibani tournament aduda Amofa Academy Moirang ke jersey number 21 N Dhanaraj na punna goal nipan chanduna top scorer GDC Thinumgai ke jersey number 1 Rodik na best goalkeeper TYDA TOUBUL के jersey number 4 Nima Tamang na best player RFCC Kainona fair play funky